Kuki Khutai Paiba Shing na NAGA NAMNA TABA MOIRANGPUREL AMADI TUMULOK ki MAPHAM Shingda NONGMEI AMASUNG BOM KAPSILLAKTUNA attack TOURAKKHRABA MATUNG Kuki Khutai Paiba Shing na DOLAITHABI dam MANAKTA LEIBA Iril Turel Da Huu Chenba Thaothi kaya Thadarakliba Asi AKANBA MOIRANGPUREL Condemn Tou HAINA COCOMI na PHONGDORAKLI Hiramasiga mari lainana COCOMI gi media coordinator Vice Surgeon na Thadarakpa Cherolamana hai COCOMI na thawong asi mi gi fatana batauba kuki gi scheme amani haina lawi makoina thawoina dolaithabi dam manaki downstream da khundariba miyambu poison tawna bahotna bani thawong asi yamna kiningai oiba amasung ising yauna turel asida tongan ba hiram kayada manghan bani mamangda su makoina operate tawba mafamda leiba power plant gi thawoina thauthi mayam ama thadarakhiba leikrabani maduda leimakong area da environmental catastrophe chauna tholakhibani ngapigani thokhalibani Kuki militant singna May dagi leptana Thadarakliba thawong ase COCOMI na condemn tawi asigumba genocide attempt ase yamna alarming oibana masida jenaba miyoi natraga group adu khudakta phaba mathau tai COCOMI na hairiba thawong ase international community sing amade mari leinaba UN body sing da khanghalagani thawong ase yamna thuna amade yamna fazana thigatpa mathau tai Kuki Khutai Paiba Shing na hanjin micham da target tawriba ase to u Haukiba tha ani asida micham kunipan thawai thakre security agency singna kugi terrorist amade makhoige sympathizers singgi mathakta mathau taba action lokhat piyo haina COCOMI gi cherol asina demand tawre